Manipuri Wari Pambi Channel tabiri pumnamakpu amuhana taram noksari ngasisu mayamgi ngayhak podhana nabgidamak anauba Manipuri horror story amakak uduna laksari. Horror story asigi maming radio station da boot. Horror story asigi writer Laishram Amuzau. Haujik tami narasi mayamgi ngayhak podhana nabgidamak uduna laksari ba anauba horror story radio station da boot. Aina piklingaigi matamdagi aikoigi babana aibu stage ta kahanduna saireng thianba monologue tahonba fancy dress kaya yauhanduna miya mamangda stage thoptuna wa ngangba tambirakhi isu babana ngangla duna saira duna asumna stage ta kahalakhibana aihaksu matam khara lairagadi stage khaba miya mamangda thoptuna wa ngangba monologue tauba fancy dress yauba saireng thiba sangdamnaba kaya asida sunatana debating competition asina singba kaya mathang thokpada akiba leirakhide aina khara chaurkaba matamdadi aihak asigumba competition kaya da mana mathum kaya su hangba haurakhi babana yamna haraujaki aisu ya mamangda thoktuna wa ngangba natraga microphone paiduna wa ngangba sina singba kaya se yamna hainarakhi pamlakhi aihak na BA karaba matamatuda aihak sarkar gi radio station dara natragana DDK dara habak amatang tauge haibase ai sap yung na khalakhi aihak public broadcaster ama oige haibase wakhal khanna kudong chaba yengna leiringai aihak ki education su makha sathari ngai koigi kul thangnabada laiba community radio amakakki announcer nupa amasung nupi announcer ani laugani haibagi advertise ama nongma aina khabar da thengnakhi aina khanki sarkar gi sigumba broadcaster ama oina magidamak sigumba private channel amada hana experience kara lairagadi engwai aina thabak changba matamda soidana madugi kanabala kani khanduna aihak maduda apply tawrage haina leple interview yaurure naibuk phabadi aihak community radio adugi anchor oibada ayaba pirakhi aihak yamna haraurami experience karata lage aina khanki adubu laibak thibadi community radio adugi director na aihak anuba sanglakpa announcer oibana aihak matam kharadi night duty dagi hauna pugadabani hana leiramliba announcer singda khudong chaba piba oina aihak night duty tauba haunarabagdamak hairakhi aikoi khul adudagi panglap taba kilometer ahummak tang lapa mafam oibana aihak nasu thoina khanjillude mafam adu tana sattuna aihak numidangi matamda radio program ado mapung phana maipakna pangthoklage haina lepe aihakna ahanba thabak hauba numit aduni community radio station aduda hanana thabak tawramba announcer ama lairami mahak pung taretagi aiga sinagadabani aihakna pung taretagi taugadaba thabak singado aingonda loina taklamlaga mahakki duty loiduna chatkhe aihaksu mahakna takamba singado kaidana fangthoi soi agam amata yahundana aihak program ado midang pung 12 fauba pangthoklamlaga yumda halakhi mathangi namita aihak puthagat wahai kaya anauba announcer ase yamna khonjel su fazai yamna su presentation hai haiduna maikai kaya dagi message kaya fangki ayamna harauki aduga aikoigi director na su yamna thagalakhi aihak thabak asida yamna interest lairakhi mathangi namita program pangthoklingai matamaduda aina lairiba ka adugi nabaka da mi ahum mari wari sanabagi konjel taki aina karino tengaba matamasida yamna langliba sibo somda program tawbase amna nungaitre khanduna aihakna isai ama khongjillamlaga mapanda thorakhi public reception ka aduda
kana kana leibage haiduna thong hangdoktuna yenglubada kanamata leiramde aihak mapalomda chokidar adubu kadaida leikrabano haiduna tada kauduna amuk thorakhi tada do mapanda radio taduna manakta laltel thangmai ama thanduna hamduna tumina leirami mahak community radio station asigi chokidar oina leibani mahakna ayuk nungthil animakta mafam asida leiduna yengsilibani aingondagidi yamna senior ni aina tada haujiku aikoigi station asida kana laklamge tadaduna kanamata laklamde haujikti nanga aiga tani leiribase aina kumlakhi aihak karisu hairamdana parap announcer room aduda amuk lakhi aihak ki thau amuk hana fangthokhi program loiramdai taramathoi tasalakko matam adwaidasu amuk hanna public reception room adudasu mi langbagi khonjel amuk taraklami ayamna sawningki amuksu thong hangdoktuna yenglubada kanamata leiramde aihak karino tawribasibu haiduna numittugi program adusu loiselamlaga yumda halakhi humni suba numidangi aihakki program pangthokpagi matam adudani aihak live phone-in program amagi announce tawri isai khanbagi program ado live tharibani yamna nungaina pangthokli namidangi pung 10 da pangthokpa live program aduda miyamnasu WhatsApp ta YouTube ki khuthangda thagat wahai kaya leptana thajinnarakli aduga call kaya su leptana lakli live phone-in program adugi tangkhai sansalakpa adwaidani angakpa thodokado thokkibado aihakna mathangi call lokhatkhi call aduda amukta suta khidriba nupira nupara su khangdaba ahal oirabi hanubira hanubara su khangdaba yamna tamthiba khonjel amana isai amata khanjage haina phone tawrakhi aihakna call ado receive tawrabasu call ado kakhatkhi aduga line phauna khidre haiduna mayamda atopa call ama ngaijari haiduna mathangi call akpado lokhalami mathangi call da su chapmanaba khonjel da call da isai amata khanjage hairakpada aihak khangprek khangki amuksu call ado fauna bangamdre haijinaduna call ado kakhatkhi mathangi call akhi call ado lokhalubada su chapmanaba khonjel da isai amata khanjage hairakpada aihakna khonjel se yamna tabadi nungaitre sengdre adubo kadaidagino tawiraklibase kanano haibiu hairubada aihak nahakki hek tungdagini aihak nahakki tungda leire amukta yengla u hairakhi aihak pakhatpa amaga loinana aihakna announce tawriba ka adugi tungda yengthorakhi aina leiriba ka adugi loliba thong adugi hek marumda mingselda aihakna urami yengbada akiba fanglaba nupa amagi sakta mamana aingonda munna yengduna leiribado aihak humang kanglaklammi khudakta live phone-in program ado marakta fill up music ama khongjilamlaga aihakna microphone ado muthalamlaga mapanda thorakhi haujikta aigi mangda ukhiba tamthiraba akiba phangaba sakam ado aigi mangda parap chatkhi aihak chu thong hangdoktuna thoraklaga mahakki tungda tapna inarakhi mahak thokna romda chongthakibagumsu aina ukhi aihak isada pakhatpa ama yauna tada chokidar adugi karamda laktuna tada haina kaurakhi mahaksu mahakki kadagi thorakhi aina wa pumba mangonda haikhi adudagi live phone-in program ase mapung phararoi hajararoi haiduna mahakku aihakki kada ngaihaktang leibinanaba hairaga aikoyani announcer gi room adomda lakminarami aina khudongchadaba kharadagi program ase ngaihak lepcharore makhatana phone tawbiraknanaba miyamda announce tawraga program ado makha sathakhi tadadusu aigi nakalda famduna leiri ai phone-in program adugi aroiba isai khongle isai khonglingai loiramdai talak aduda kanagumba nupa amaga nupi amaga kanna kappagi kanna laubagi khonjel aihakna taramni aina tadaduda taribase karino
kanagi khonjelo haiduna tadaduna hanglami mahakti tade haina khumlakhi aihak pakhalakpa fauroklami station adugi makha taba program ado isai khara thajinduna thamlamlaga tada mapanda thokuna amukta yengminarusi haiduna aikhoini thongminarakhi khoini na tamna thongminarakpa matam aduda director gi ka aduda nupa amaga nupi amagana kappagi khonjel ka adudagi tarklami aina tadaduda munna yenglami aduga thong ado hangdoknanaba ingit tawrami aihakna ingit tawrabasu tadaduna mangak haiduna makut khanduna thong ado hangdokkumsi hairakhi aihak langtaknaba faurakhi ka ado thong ado aina hekta sangsinduna tapna hangdoklami director gi ka adugi makhada thariba carpet adugi mathakta enghaidra akiwa fangna kiraba nupa amaga nupi amaga mamai mamit amata yenghaidana maina sakraba mi amamamgum phamduna aikhoida yengduna noglakhi aihak khangprek khangki aihak mafam aduda thong ado kamlauna thingjilamlaga chenanaba thorang tawrakhi tada dudi aihakna thong hangdoklingai manung aduda hanana chen khrabazatni mahakti leiramdre aihakna tada kauduna building adugi mathaktagi sentharakhi idaraduna leiriba ka adugi thong ado aihakna thinduna tada thong hangdo o haiduna hanna kaukhi thong hangdo oi thong hangdo kya de haiduna thong hangdo u haibasu yadre chauna thongpakna muktang mahakki thong aduda kausilamlaga aihak kamdau sige mapanda thoktuna sathrasira natraga aihakki kada satuna aihakki mobile ado lauduna pau pisira haiduna khanjanari mai ado futlauna mutkre mafam ado umamkre aihak hena kirakle aihak satkibana farani khandura prap gate lomda laklami gate adusu kanna londuna leiramle gate ado kaduna lanthokpagi upaisu uramde kamdau sige khanna tada chaukidar adugi manakta amuk hanna lakpa tarami aihakna thamoi sengna tada ahing ase yamna kire yaragadi thong ase amka hangdokpiyo haiduna mangonda yamna nolukna haijarami matamaduda mahakna leiriba ka adugi thong ado tapna hangdorakhi ina hek sanglaba matungda thong ado khara thuna thingjinbiwa haiduna tadaduda thong ado khara thuna thingjilhalami mamba maraktuda aina ngasi tawriba thawdaw asibu karino tada di mafam asida kuina layraktabani sigumba thawdaw asibu mamangda thokkibaga leibra haiduna wari sarami tada do karimata hoi mai khumlakti aina amuksu tada asengna masigi radio station se but thoeko butniko ngasai ukhibusinga do asengna but thoeko masida thabakka tawru laklu yaba natiko tada hayengdagi dine long hek kanbaga aihak sum mafam asida thabak tawba tokagani tadasu mafam ase thadoktuna mafam asida thabak tawruranu haibaga mai futlauna ngalakhi mai hek ngalakbaga aihakna ngasai ukhiba akiwa fanglaba maina saktekraba migi mawong manba nupa amasung nupi amagi saktam ani aduna upu almira adugi mathakta hamladuna nokna makhong yantharaduna aingonda yengduna leiramkhi aihak khanglau lauraduna mapanda chenthokke tawbada thong ado amuksu hangdokpa yadre aihakna khudakta chaukidar tada dugi sak thongnana bagi thamleba gas ado on tawduna mai su khalami aduga khabai aduna tada dugi hamungda leiramba pi ama chingthaduna matun tasilaga mai churami isaklaba pi aduna khabai aduda yesinduna maibulgi mawongda pairaduna aihakna makhoini tamna mai ado hairami akiwa phanglaba sakamani ado aigi nakta changsilakpadi ngamdre kanna kapkhalakle makhoini na kappa khonjel ado tabado ngamdraduna aihakna nakong mensinjarami aduga mai ado paiduna aina thong ado tapna hangdoktuna mapanda mai ado hairaduna thoraklami akna mai ado hairaduna thorakpa matam adudasu akiba phanglaba sakamani ado kaptuna lauduna aigi tungda adumak inarakhi hangna wakhalama laktuna
गेट मयादा हौरिबा उ पाम्बी अदुदा काखत्तुना गेट अदुगी वांगमा लाना मई अदो पाइना पाइना चोंथखिरामी अहाक खोंग यामना नाखी अदुबु मफम अदुदगी नानतबु नानथोकबदी खंदुना अहाक सीब कीदब मखै मफम अदुदगी नमित्तो नमदुना नानथरखी नोंगालबदा अहाकना पुलिसता कंप्लेन अमा तौखी कंप्लेन अदुदा अहाकना लैरिबा स्टेशन अदुगी चौकीदारना इंगोंदा मतेंग करिमता फांगखिदे हाइना वाकत्पा अदुदा यावरमी पुलिसिंगना चौकीदार अदुबुसु वहंग पाहुंग तौबदा महाकना मफम अदुदा लैरकपदा सिगुम्बा थौदोक कया ममांगदा थोखिबा थेंगनखिबा लैरे अदुबु डायरेक्टरना अनौबा लाक्लेबा एनकार अदुदा सिगुम्बा पावसे हाइदोकपा यादे करिगुम्बा हाइदोकबदी थबक्तगी लौथोकपता नतरा उ मफम अदुदा चंगजफम पीदुना लैरिबदुसु तांथोकनी हाइदुना किहल्ली हाइदुना पुलिसता वाकत्लामी अदुदगी पुलिसना अमुक कम्युनिटी रेडियो अदुगी डायरेक्टर अदो फागत्लामी महाकु वहंग पाहुंग तौबा मतमदा मखोइना कम्युनिटी रेडियो सारिबा मफम अदो हाना मी लैनरंबा जगा अमखकनी हाइरिबा मफम असे मतम कुइरबगी ममांगदा शॉर्ट सर्किटगी मई होरक्तुना का अमदा पुन्ना तुमिनरिबा मतई मनाव अनिमक मैना साक्तुना सीखिबगी थौदोक लैखी हाइबदो अहाकना पुलिस की रिपोर्ट की खंगबा ngamlakhi asigumba aronba kaya mafam aduda tosinduna hamjillaga anauba announcer kauduna thabak pangtho ahlambagi damak director adubusu police na fagatkhi haksu thabak tokle aduga community radio linkhale mafam adusu police na thingjille aduga atopa mafam jaba jaga amada thabak tawdriba fawwa community radio adusu sandokpa yahankhidre थौदो अदुना मरम ओइरगा रेडियो स्टेशन दा थबक तौबगी आशा पुनमक अहाक अमुक हन्ना मांगख्रे।